Manipuri ke lalang lup sena government ka wari sana ge hana sangsil laklabade madura siri siri rabi ka sankar saruk yaba pam ni hana pongdo ki wafambu chief minister ibobi na taram na okre lam gi wahu dagi wangkai hizam lebe ki miyam na panthau gi sangla da akaya toy thom lam le sirak gi marala se aran bani hana imal le se minat loy sena pongdo rakli amasung India mari Myanmar ani gi marak laloli ki aphaw mari tham ngam lagni hana state asigi entrepreneurs na khazaba tham lakli Mayam Kurumzare, Adom the Young Bibas Impact News ni, I Okram Somindron of the Pungza, Sipabugimaru Bapau sing, Miam the Pijari. Manipur Gilalo Loop sing na a government Santi Warisana Gan, Sangsila Klabade, Siri Siri David Sankar, so Madugi Sarukam, Oiva Pamiana, Fongdoki Wafambu, Chief Minister Okram Ibobina, Taram na Okre, Palace Compound Labor, Begachandra Open Air Theatre, The Art of Living founder Siri Siri Ravi Shankar Sarugyaduna Pangtokeba an evening of music and meditation Githoram da Wafam as Chief Minister and Pongtokibane. Manipur Gisinga Mati Tampakta Kulai Paiduna Lalho Riba Lalo Lup Singa Paminaduna Wadi Sanab Matam Pumbada Thong Launa Hangdun Tamlihana Chief Minister Okram Ibobi Makatana Fongdoki. Chief Minister Makataradana Manipur Lalho Riba Lalho Kudimak Ichilina Ngakane Makoina Mausagi Punsi Lambida Lakman Honabada Manipur government Kasoidana Wadi Saning Bugi Apam Lerakani Habi Tazab Lay Fongdoki. Numit Humniki Concert Impala Tonglakiba Siri Ravi Shankar na bot tin Kibamiam da Pungning Santi Lane Pauta Kaya Piki. Thoramasida Deputy Chief Minister Gaikangam Deputy Speaker Lokesh Ramasung ex Minister Radha Vinod Koijamsu Sarugyaki. And I will try from my side to invite them for talk. I once again thanks Guruji and also for the entire people of Manipur for your kind visit here in Manipur to help us and also for the future of the people of Manipur. Guruji will definitely advise and appeal whatever you can from your end. Lamdamas the Lady Tongan Tongan Furup Singna, I have Wakalol Tadokuna, Amatoibuki Wakalonda, Mang Changsilabadi, Sakupa Marankai Lamdamum, Oibangam Ganihana, Art of Living Foundation, founder Siri Siri Ravi Shankar, Fongdokre, Impact News Gakanan Unaba, the Kulai Paidun, Achumba, Sakupa Kunai, Amagitama Iho Hori, Singnasu, Hana Sunaba, Kulai Tabu, Wakalon Tadokuna, Loinana Kulai. Tadokuna Inkana, Tabtana Talib, Pandam Adu, Fangnan, Bahona Matam Oire, Fongdoki. Tangdu Laita Daba, Wakal Sarang Nabasina, Sakop Purak Bada, Apan Bama Oyale, Loina Malem Gimafa Mamatada, Kulaina Kunai, Apapu Puraki Laite, so Makataki. Puning Laitan, Labang Ngamnan about Art of Living Foundation, a Pakalak Liba course, sing the Miam Huna Sarugiabi, Hanasu, Apil Toki. Deep inside, everybody has a good heart. I would say even all these militants, boys, they are not bad people. They have passion in their heart to do something big. They are committed for a cause. And their cause is to bring prosperity. My only request to them is, please understand, just by gun, nobody has brought prosperity to any place. You come with the conviction of non-violence and hold on to the cause of social justice. With the principle of non-violence, with the cause of social justice, if we all come together, we can achieve wonders. Because they have a sense of sacrifice. Today we don't see that sense of sacrifice in many people. So with these youths, we have a great hope to build this entire region. So I request them, you come with an open mind. Let us sit and dialogue. Let us see how your goals can be realized. Imphal East ki Wangkai Hizam Direct Leba Hizam Ratan Elias Pantau Sahi Nifumana Leka East Leba Maira Sang Losinduna Tugain and Hona Haibu Wahoda Miam Namu Sigi Laishon Tinson Pangtokam Sanglin Gisang from the Tamlam Polam Sing Tugai Kre Miam Giho the car home Yawn Polam Kaya Mang Takre Adu Mu Sigi Mayumdi Mayumgi Polam Sing the Akaya to hold ready.
ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯃꯈꯥꯏꯔꯣꯝ ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯍꯤꯖꯝ ꯂꯩꯔꯛ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯁꯦꯝ ꯂꯨꯞꯀꯤ ꯁꯪꯂꯦꯟꯒ ꯊꯪꯅꯕꯗ ꯂꯩꯕ ꯏꯪꯈꯣꯜ ꯑꯃ ꯔꯇꯟꯅ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯁꯝꯕꯜ ꯈꯥꯒꯠꯅꯅꯕ ꯍꯣꯠꯅꯈꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯩꯔꯥ ꯁꯪꯂꯦꯟ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯁꯅꯊꯣꯡ ꯁꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯈꯣꯏꯁꯥꯎꯅꯔꯨꯕ ꯃꯤꯌꯥꯝꯒ ꯌꯥꯅꯔꯛꯇꯕꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯈꯤ ꯍꯥꯏꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯇꯟꯒꯤ ꯃꯌꯥꯝꯕꯅꯤ ꯍꯥꯏꯕ ꯍꯤꯖꯝ ꯁꯔꯠꯅ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ W ꯅꯔꯁꯤꯡ ꯑꯃꯗꯤ W ꯄꯨꯔꯅꯤꯃꯥꯁꯤ ꯀꯧꯕ ꯃꯤꯑꯣꯏ ꯑꯅꯤ ꯐꯨꯔꯨꯕꯗꯒꯤ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯃꯥꯡꯍꯟ ꯇꯥꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯁꯥꯔꯛꯏꯕ ꯀꯩꯅꯣꯒꯤ ꯅꯤꯁꯥꯕꯟ ꯁꯪ ꯑꯁꯦ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯐꯤꯕꯝ ꯁꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯁꯥꯖꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯗꯤꯕꯂꯞꯃꯦꯟ ꯀꯝꯃꯤꯇꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯧꯔꯤ ꯌꯨꯡꯉꯒ ꯁꯦꯝꯖꯕꯅꯦꯕ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯕꯁꯤꯗ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯊꯣꯛꯂꯛꯑꯒ ꯁꯝꯕꯜꯗꯣ ꯑꯩꯈꯣꯏꯅ ꯇꯤꯡꯉꯤꯕ ꯊꯧꯔꯤꯗꯣ ꯐꯨꯗꯠꯂꯒ ꯂꯪꯊꯣꯛꯄꯤꯕꯅꯦꯕ ꯏꯃꯥꯡꯗ ꯃꯥꯅ ꯂꯥꯜꯂꯦ ꯍꯥꯏꯖꯗ꯭ꯔꯒꯗꯤ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯗꯕ ꯃꯥꯁꯦ ꯕꯣꯏꯀꯣꯠ ꯇꯧꯔꯁꯤꯅ ꯃꯌꯥꯝ ꯂꯦꯞꯅꯔꯦ ꯃꯁꯥꯅ ꯃꯁꯤꯗ ꯑꯐ ꯐꯠꯇ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯄꯨꯖꯒꯗꯕꯅꯤ ꯔꯇꯟꯅ ꯄꯨꯒꯗꯕꯅꯤꯅ ꯃꯌꯥꯝꯅ ꯋꯥꯔꯦꯞꯁꯤ ꯂꯧꯕꯤꯔꯦ ngarang numidang irang thokhtuna nakal ani gi marakta khut thokna khiba adugi matangda hizam ratan laikai da lal haina sengdoktribu makhai laikai na hizam ratan alias panthau amadi ma ki tung inma sing matam kaktana thing le hari ngasi numidang waram wangkai hizam lerakta paumi singa unaba mada hizam lerak development association gi advisor yumlembam nogen maitai na wafam asi fongdoktuna makata na haikibada ngarang thokiba thodok adugi matang da ngase ayu club manga miut amadi lekai gi mera pai bi yauna mifam ama pangthoki sahi kya gi mamang da lekai gi mera pai bi sang saduna lerak laba mafam amada ratana giat sagane hai ba asi lekai ni yabu ngamloi say na riba mafam asi athu matam da government na demarket tawbina na ba ai ba cherol am Imphal East ki DC da pisin kran fongdoki ayuksida aikoi hizam lerik development association na convene tawdana mifam ama mu sinjare mifam je saru yabasi club mari manga akoi bida leiba club mari manga aduga maira pai bising ayamba laktana madu saru yadana khanabasi leiribe situation jina aikoi na sinjabadi normal si lakna sinjabani adubu situation jina yamna madumukti lakpangam gitre adu miyam sina aroi bada mana tholakana hizam ratan hariba ngasai mob crisis sigi mapungani senariba mahangna tholaga laikai miyamda soigrena madu mana hairagati akoi hando si natrati magi mathakta amasung magi followers singi mathakta mana hek apology tawtri bogi kaino sidi akoina boycott tawrasi haibo waripsi akoi hosi laure Sonthison pangthokpam sanglen sangpham gi polam sing thugai khibabu ima laisem inat loisangna nungai tabu fongdorakli panthobu ningja ba loisang asigi mioi singna awangkhai gi mafam amada unabada loisang asigi secretary aibam medana loisang asigi mioi sing amadi panthogi thomi singna lekai miam na khana ba hauki leite loisang asigi sang san panthau sanglen gi mayok na bada leiba hawbam ibo pisa ko mioi amagi lam sahi ahum gi mamangda loisang asina laiki lairiba inkhol aduga tainan lairiba maira sang adugi akoi bada tha asigi tang ahumda plastic na sambal khajil lamba thengna ki maira sang adu kari khajil libno haiduna maira pai bising hangkibadi lei sido hai kibadi leite haina fongdoraki medana makha taraduna maira pai bising aduda anoba sang ama saduna maira sang aduga loisang asigi office ka punan leiminase haina maira pai bising da haijaki adu maira pai bising makoina tawba ngamlaroi lekai club ta sinak haina maira pai bising aduna pau piraki loisang asigi laijari lam saruk adugi akoi bada sambal khari ba adu khudak lawthu haiduna ngarang ayuk pung tara tab matam da club ki mioi sing laktun ai base rol piramna ba matungda numidang da miyam nu pochai thugai bi thabak adu statharak bani hena medana makata khi मखोगी हाइजनबा ओइगनी अखोई इसामुना मदुदी तौहिबा लेते कइगुनदा अखोइदि लाइ निंगजबा लाकपनी लाइफंगी मियमना मियमना खुद थाबा हाबसिदि इसासिंगनसु थाबिरमगनी हाबसे थाजबिगनु लेबाकी बुबिरिबा इमा मैरा पाइबी इमा सिंग दै पलेम सकपा पंथौ सकपी पुनमंगना इमा लैसेमिना लोइसंगबु तेंगवांगबियु अखोइदि लाइनिंग लोइने अखोइ लाइफम जंगबा फंगद्रे लाइफम जंगबा फंगद्रे पंथौ लाइसे अखोइना लाइवइबनेना निंगजरिबसिबु लाले हाइबसिबु लेबाक मियामना वायेन बिरो अखोइदि मसे हाइबा ngamdre
India amadi Myanmar gi marakta lalol itiki afo Maria mathamba ngamnan rugi pandamda All Manipur Entrepreneurs Association na Myanmar da dum tarani thoi ngi oiba khongchat ama satlu raba tungda lebak ani asigi senmit londa kanaba kaya pi gadaba lalol itiki wakalon kaya purakre Manipur government ki Department of Commerce and Industries gi sentang makhada All Manipur Entrepreneurs Association gi mioi tarana saba business delegate ki team maduna haukiba March kuni thoi dagi April ani fawa Myanmar gi tamu Monewa Mandle Yangon Nepito Lasio amadi Muse da satuna alalol itiki maramda paikat payaba thabak sing yengsin ki miyoi tarana sabat team aduna Mandle Region Chamber of Commerce ki mihut singa so hauke Mars kuntra da mifam amasu pangthoki Mandle da Thailand amadi China sat payaba maramna mafam ase lalol itiki maru oibu mafam amani haiba khangba ngalaki khongchat aduda saruk yakibo All Manipur Entrepreneurs Association ki mihut singna ngarang numidang Rims Rota leiba Naub restaurant da makoina thengnar kiba findings sing adu Paumi Singh the Paudam Ki Loinan Association as the President Saugaijam Rishi Kumar Haikibada Myanmar Agriculture Food Products amadi Horticulture products sing Manipur Pangal Labadi Lamdamasi Senmilon South Ngamgani Highway Acho Tazabalay Loinan Myanmar Health Sector Sotabagi Chauna Mami Tab Tengaraki Maram Asina Manipur International Thaki Health Service P Bangam Labadi Myanmar Kaktan Southeast Asia gi Laibak Singdagi Manipur Lying Lakagi Sang Hengalakani Masina Manipur Senmit Londa Acho Wahung Amapurak Bangamgani Highway Tazab Tamli Fongdoki Horticulture Agriculture Product Myanmar Fangise Marang kinds of Fanga Maman Juhong ever India Fangi Mango juice puto and Kalor Seva. This kind of fruit Singshi Myanmar Dam Hong Fangeva. Moarapa Mumbai Digi Delhi the long distance level see cano sing just a few kilometer distance of Pangamina. Aquina do lower Kanda, juice man, etc. Kanda, Yamna, competitive among the Queen of Potipungani. Health care is one of the area. Morongi health care, Yamna, advanced with Udri, Aduga Moina, India on the Lang the Bagiamakana, India Myanmar connectivity, Yamna Handeva. India the Lapodre, Pesham Satpanina, Thailand on the Singapore on the Sapan and Moji in a low wave. Akoi more connectivity or later, Akoji Visa office, Tamu the Hangaba. Adogadi definitely Myanmar Kambusi Akogi Manipurgi Ladiba healthcare sectors na Soidna Moy graphs of Luxon Manganena. Nakalamaramda India Madi Myanmar Aniasi Hanana border trade kitak Leram Labasu Egis policy Laka Iroin Hokibasai English and Taramagi December Amadagi normal trade or Kwasin Alevak Ani Mari Fagat and Ganihana Tazan Rabasu Lambi Satoksasin language Amadi Visagi Kudong Sadaba Kayadi Housing for Mayoknari Haina All Manipur Entrepreneurs Association the President Saugaijam Rishi Kumar Fongdoki India government and Manipur government na maru and mandle dagi Imphal Fawi air connectivity hengar alabadi lalol itik lam da hiena kanaba pigani loina lalol itik amadi tourism gi sathok sa sinda hiena lahen naba visa on arrival lehel labadi hiena kanaba pigani hena handaki khongsat adu khangba ngamki China Taiwan Korea amadi Thailand Nasaba Acho construction machinery sing Myanmar the Marangkai na Fangli Maramasina Manipur machinery sing Pusilang Nabahona of the Upper Makal Lambi Tong Yam Maru Oiri Hanasu Rishi Kumar na Fongdoki Loinan Sahi September Natrag October da All Manipur Entrepreneurs Association na Ministry of External Affairs ki Matinga Loina Mandle da business exhibition am Supang Tok Lagani Hari Handaki Kongchara Sida Tengner Kib Amadi Paikat Payaba Tabak Thoram Singi Matangda Akupaparu Warol Yawachi Rolamasu Manipur government Atu Matam the Pisil Lagan Harry. I couldn't business the Moiga deal to work at Kutong language, it is one of the another key issue never. Moy English key education Jimoita saying Yam Lab Creva. One of the Awam spoken English Kumatapi education is Akui Manipurgi, Kambusina, Sangel Lakanda, class Krelo Matum, the Toina Kana, showing Kanan. All Manipur Entrepreneurs Association Manipur Labor Manufacturers Entrepreneurs Mayamasi Okina invite Orakanda exhibition Yahongani organization service sector labor business to Mayamasi Magi activities Mayamdu highway exhibitions Utlagani Mokorum the Ladiba Aquidigi Pambasing Dusu Ninigi exhibitions Moina Pangani Moiga tied up Torokana business to Akoi Pakshan Tawunga Magani, Makuki demand a quick hangani, a supply tony, at the Akui need and requirements should Mokiti Lorgani, a mind troka businesses at Tagani. Tasik Taratarukum the Taratareta Chandel district Aimol Zopi Kulda Kunmapan Sub Assam Rifles and Tibum with Zatabada MNR Kadar Far Harry Far amusing at the Laihauram Ukruldagi Self Style Surgeon Major Athoy Elias Wangsumi Sahi Kuntaruk Apokwa Haurmi Hongyu
Sakhama Ukhul Self Style Surgeon Wasingam Chahi Kuntra Apopo Debit Amadi Kaleng Ukhul Self Style Surgeon Ren Singh Sahi Kun Apopa Yewungni Loinana Lalo Singh Asibu Lambi Takpani Haiba Tingfil Myanmar Dagi Tongza Thang Sahi Kuntra Apopa Zekomang Kawumi Misamasu Farehan IGR Sauna Tadropa Chiro Lamada Kangalakli Makoi dagi magazine Anigaloin AK-56 rifle ama magazine Anigaloin AK-81 rifle ama magazine Anigaloin na HK-33 rifle ama 5.56 mm gi maru tarani thoi 7.62 mm gi maru humpu Chinese hand grenade ama loinana atai se sang khara fang lehari Fagalaba Mui Amadi Kulai Singh Adu Kaksing Police Station the Kusina Grana Serola Cinemakatari, Nakalamaromda, Tasi, Taratareta Akanabu Fau Fang Badagi, Imphal West District Police Commando team Amana Kuyatung Purki as a Womanaki, Gadi Sekta Wada, PLA, RPF Kikadar Nihab Amasu, Farehana, Police Department, PR on the Tadro Serola Madakangalakli, Faru Mui Adi Nagampal Kangjabi Masilagi, Masana Masabu, RPF, PLA, Sergeant Major Nihajaba, Kuraizam Bilas, Elias. Pauro say Nipunito Apopo KS Iboyam Singni, Maki Matak Kiasama Imphal Police Station da Tangat Krehana Chirola Cinemakatari. Inner Line Permit System Sanahan Bagi Matang the Imphal West District Ladybug Club Organization Mairapai Bilupa Madi Mairo Loop Singi Luching Singi Gadzesi ILPS Kimut Singa Unaduna Hiramasigi Matanga Kanana Nabagi Taurama Pangtokre ZCILPS Sindrangasi Langsing Asobo Community Hall the Pangtok Kanana Nabagi Tauramaduda TSC convener Komdram Ratana Lamdamasigi Yellow Missing Asi Mutkiba Yana Leire Matamsana Kalhodrabadi Tripura Tripuri Sing Mutkibugum Lamdamasigi Yellow Missing so Mutkragadi Fondoki Mahamaka Taraduna Hokibasahi English and Taramagi August Tada Manipur government a bill passed Okrabasu Nasifawa Ek on Tokan Lady Hana being the Fondoki Lamdamasigi MLA Minister Singh Nasu Bilasigi Matang the Center the Setuna Wakat Pangamde Masina Tak with the mute sing asi Maribang Nungsi Mute Yao di Haibani Hana Maral Siki Loinana Akan Yo Amagaloina mute sing as Paratam Matam Oire Anoba Kongzang Amagitama Miam the same Sabiro Hana Mark the Miam the Apil Toki Nakalamaromda Mifamasigi Marilena Committee as in a Warip Mapan Miam the Lautoki, Warip Singh to the government passed out bill Matu Matam the Act on Tokna of the Taksinba, Land Reform Commission Kudak the Semba, Manipur Population Commission, Same Dona, Yellow Mingak Senba, Mito Mian Sagi, Matakta, Non Cooperation Movement Sataba, Hyben Singba, Maru Epaka Yauri. I go to the dressing. I go to the emergency. Madonna, I don't know what to do. Miam, you lack another to go by similar. Why not the Loma? She doesn't come higher. 2 minutes. Miam was not every element in the city. When you become a young boy, Marty went to my Sakura, Mala Vero and Canada, Katigo and Canada, below a Padova. Below Padova, the 2 minutes come later. When in the other city, they go below, they can demand the no money for the policy, Emily Sase, Bill Pass the money of Cook and Today, Bill Pass to the 2 minutes will come later. I know Kunjanogi, we have sent a video. Kunjanaduna, I have been UKLF Sina Hawk Mars Ahumda kidnap Tokyo Ukul District, Fungyar the Gitata truck diver, Sinau Singh Sai Kuntras Cycle Police Station, Manung Chanba, Salang Village, Umang Amad Hard of Matung Fumduna Tamlam Lehari, Hardabamio S. Mars Ahumda Ukul District, Sangfal Village. UKLF MC Gimio Singni Aina Singnab Singna Fa Kibanihari. Nominini Sumna Satakadaba Langol Tarungi Foundation Day Thoram Cultural Festival in Asidagi Haukre is that government ising Bibi Yadra Tarun Kulgi Kulda Magna source of Tiduna ising Fangalagani Hana Festival Haudok with the Saruyaki Tangaban Kendra MLKS Zoe Kishana Lautokre MLKS Zoe Kishana High Tarun Kulgi ising Awab Lady Basik Matang the Assembly the Putokuna Marilena Minister Gipuning Singsin Kiamadi Pai Pabu Putoks Gahana Tamki Adu Minister Nakul Asida ising Sung Pipi Bangam Loy Hana House the Tamki MLKS Zoe Kishana Makatara Nominini Sumna Satagadu Festival Asina Tarun Kulam Tangaban Kendri Oiba Top Tokpa Singmi Tami Kaitana Puna Himina Wakalona se Manipur Puma Sandopo Ocean Wine Tamki Festival Hodopi Toramada IMC Vice Chairperson Tarun Kuli Chairman Yaunam Yokanasar Yaki Lunan Natki Zagoisi Kasu Pangtoki Akoina pipes putok sarage haraga ising pibanga moy habagi
मधुगी फिल्म दो लेग्रबनिना करम सोर्स तक तौरग पीब यागदगे अदु मीन्स आई अथुबद पुथोक्सरगे लेरिबा गवर्नमेंट से तौद्रसु आई अंगम थारग तरुण खुलगी विलेज दा आई ngasi आई पिजरी तरुण खुलगी नारोल छात्र छात्री यूथ सिंगसे मसी मसा मौ फन लेबा तुंगी ओइबा युम्बुरे लोइ ओइगदौ ngатनिना निसादगी लापथोकना लेनबा अदु कमाई तौरग अखोइ लेरिब सिंगसी हेल्दी ओइनबा मोंगदा तौगरे हाइबसी अखोइ संगजनसी State government employees in Githam Tolob disaster management fund kathok behind All India State Government Employee Confederation Manipuri State Unit na lauki what if adu Medical Department Employees Association di yab ngamloi haina association asin thok pasi role mana kangalakli Lakli April Kulum Doida President Pranab Mukherjee na Manipur lak matam da Army Paramilitary with State Police Force na sasina makuthok na bad laikidra singi imung manunga su una biramu amadi awang puk lamdam dagi aspa lauthok piyo haina United NGOs Mission Manipur na appeal tawrakli English ani tarahum doida President na Manipur laklamba adu itung da su amuba aina sin maram oidana miyoiba gi hak khonggaw na bagi tawdok mayam ma laikre na ngasi Manipur Press Club ta paumi singa unaba ma the United NGOs Mission Manipur gi Women Committee ki convener Sobita Mangsha tabam na fongdoki Aspa lauthok pinan President ta memorandum amasu pisilagani haukiba sahi English ani taramanga da Masakhang daba asibak sang mga Manipur gi tongan mafam singdagi fangki Armed Forces ka naknasan minabala luf khara na miyoy mga sathi na fudan hatok piramki loina na misam mari busu sakhang daba sing na hatok piramki haida victim sing amadi makhoi gi imung manung singda ngasi fawbu the government na achuma while PB dana thamli hana sobita na makata ki under the Armed Forces Special Power Act koigi yamna heinous crimes atharakliba mayam sing ase masi thingnanabagi damakta hariba case mayam sing ase phajana investigation tawriba si khara expedite tawba thujanba India gi leiriba rule si law se sigi matungina dandi phanganbiu haibasine aduga Armed Forces Special Power Act si lokthokpa khudakta aduga samila release tawba to invite the special rapporteur on extrajudicial execution to visit Manipur as a follow-up of his last visit in 2012. Mitai Singbu Settled Tribe list Salalo have a demand Tarudun Lakaba Megitang Kunitoida Settled Tribe Demand Committee na Sinduna Miamgi Mass Rally Satkadori Basida, Lining Tausanamai Taugal Kanguki Masalo Sang Singamadi, Yakai Bung Singamadi, Miam na Kongsida Sibusar Yabin and about Lining Tausanamai Taugal Kangup na Tadoro Pasero Lamada Kangalakli. Truck gari amagi conductor oibani haiba masak maming amadi laifam ningthina khangdrib asiba haksang ama Jiribam Police Station da masak maming khangdok nanaba thamli hari miyosi truck gari MN0763818 ki conductor oibani su hari police report ki matung ina truck adugi driver adugi maming na Sanasam Loken Singh Lamsang Police Station ki manung chanba phumlo maning lekai dagi ni hari police ki power makha tana haibada ngarang numidang Miyoy ase driver ga punasak saminarba matungda thokraga sarak na nongai matung pung ama adwaida gari na thomlam man mawongda lambi da siraga tarammani hari siriba conductor adugi maming sabsana khangdrabasu miyamna biki p vaite kawi hari miyoy ase kusu murai nai fit manga ga inchi nipan wangi higok masugi t-shirt am lili amubu machugi half pen am setli loinana sahi kuntaret lomgi lenga oigani hari kanaguma miyoy singna numit humni gi manungda Asib haksang asi claim tauradravadi ain gi matung ina dispose taukragan hana Jiri Police Station gi osina fongdorakli Matanga soida break am lawsage Manipur amadi malang tongan me ipau single loinana aikoi break te gyamna thuna hanjarake Impact News pu miyeng ta duna lebiu Kuirabagi tungda punbasi nungai. Sumi. Madi kari tore. Maag ise double strength sing pumali. Mangon the PU double strength. Liver tonic. Lipsap DS. Lipsap DS double strand liver tonic. Break matungda mayamu amana taramna okchari loinana bulletin asigi makata pausing miyamna pijari. Office of the Electoral Registration Officer, Subdivisional Officer, Porumpad, Infal, Isna Tadro Pachiro Lamana, Infal Municipal Corporation, Ward number 18, Dagina, 23, Amasung 26 ki Miyamda, Ward Sing Asig Electoral Roll, Same Loy Krehana, Kangalakli.
Assembly constituency sing asigi hariba electoral roll asida maming matha soiba ngamba yauragadi office time manungda hariba office asida natraga sub deputy collector forum party office ta tang kunithoi April ki tang kunithoi gi numidang waram pung manga fawbada laktuna complaint file tawbiranaba kangalakli. Skilling India to Build India have team da ngasi nomagi oba national workshop ama singjamai hairangoi thong multi-purpose community hall da pangthokre ngasi pangthoki nomagi oba workshop da sarugya ke Federation of Skill Development Organization ki chairman Anil Holsa Mudrakarna ngasi pangthoki workshop asna lamdam asi naharol larik haibasu haitaba singsu training piduna Masagi sentok lehen mangamlagani Prime Minister ki flagship program ama oina haudok liba thauram ase India na ningkha hek tambag haudok lamba oirabadi India ase khud sa haibada maming chalamba laibak ama oirambasu yai haina phongdoki ngasi ki thauram aduga mari lena workshop ki regional coordinator Dr. Mainam Bimota na haikibada Skill India mission ki makada English singani kun fawgi Manungda India ki naharo lak kunda khud sa haib ki training piduna thabak pina rab hotnari haidab training ase lakliba July thada ki hauna no pandam thamle loina training ase bu mafung fana losilaba training singna masa masana pamjab ki matung India Myanmar Thailand amsung Malaysia da masaga stana thabak pina no thaurang lokhat loire hari अभी आवश्यकता है स्किल डेवलपमेंट के माध्यम से मेक इन इंडिया का नारा गुंजायमान करने के लिए क्यों करना ये सब एक महान भारत की रचना एक समृद्धशाली भारत की रचना एक अजेय भारत की रचना जिसमें भय नहीं होगा भूख नहीं होगी भ्रष्टाचार नहीं होगा इस प्रकार के राष्ट्र का निर्माण करने के लिए आप कटिबद्ध हो इस प्रकार की प्रार्थना करने के लिए मैं आपके सामने आया Sanginata Academy ki makhada leiraba Manipur ki Jain Manipur Dance Academy ase kariguma university amata da affiliate tawdaba syllabus laitaba leiriba syllabus asisu kanapatana sakhangdaba amadi masidagi pass tawrakpagi certificate singsu kariguma mafam amata da sakhangbidaba academy ama oire hana Kanglei Indigenous Martial Arts and Cultural Society ke marks na maral chirakli Society asina thadorpa chirol amagi matung ina hiram asigi matangda academy asigi authority na mahiroi singam de tungi Manipur ki culture gi yengduna sabsaba thabak paikhatab tarabade ke marks na akan makhongjang sangsillagan hairi Manipur da sengum thaduna potok puthok liba singi ahanba All Manipur Muslim Growers Meet 2016 ngasi Manipur Press Club ta pangthokre mifam ase MS Temperate Muslim Center amadi MS Integrated Muslim Association na KVK Imphal West ki miyeng makada pangthokbani mifam ase lamdam ase da sengum puthok Cengum gi pothok pu marang kaina puthok na nagwi pandam na pangthok pani ngasi gi thoram adu da ICAR KVK Imphal West Nabard ki official sing amadi lamdam asida cengum thar bi mioi sing sarugya ki lamdam asida leida cengum thaduna pothok puthok liba mioi sing bu amato oina punsin bu mathok tai haina MS Integrated Muslim Association ki secretary SAS Evol Sarmana paumi sing da phongdoki mak na hai makoina thengari bu khudong sa da sing adu mayok na bangam na nabagi dama company ek ki makhada register tawsu mathok tai hairi mayam athapalamda leriba mayam se angtang punjalaga makhoina khangjadaba ari support loan or su kadai dege lawgada khangjadaba dege chengum thare tharaga haure yomong khangdaba patlaga mangba mayam si gi matang ni pan khalaga hadudi masi angtang punjalnaba ama taw akoi khangjadaba khabar de paruraga sidi yam kanaba potne na mayam su laibgo akoi kamta khangjadaba chengum thaba adu khangjadaba adu mayam du pulap punna akoi any sakhot palambi da sabminaba haitare ko adu isam samna kanaguma thabak phangdaba mayam le akoi doi welcome ne somna hayeng thabige haitarsu lakpiyo akoi da member dum oibiu mayam punjalaga akoi himminaba masigi pandam nani madam akoi hojik tawjarisi Singjamai amadi Kanchibu Fida dagi mai fanghaliba mafam singda hayeng tang taramapan ayuk pung taradagi nungthil pung mari fawo mai mutkani Street lamp thanan nabagi damak singjamai mayang lekai amadi kawa pechu lampak ta KV DTR ani khinggadabna maram oiraga mai mutkadabni hana Manipur State Power Distribution Company Limited Imphal East Division 3 Singjamai Sub Division gi DM na thadorok chiro lamana khangalakli nakalamromda Singjamai kongum de wangkai Sub Division gi hauji prepaid panan nabagi thabak kana chathari masida consumer singi siasang lana season dananaba loinana ahanwe research tawbada changbul pachani dagi hena lawdana naba prepaid panbiriba workers sing the identity card issue tawkre hiramasida
aran torok khudingmak MSPDCL da workers sing ID gi details sing aduga loinana report torok na MSPDCL na khangalakli Fanthoi Sindam Sanglen Singfu Kaitel na ani suba Singum Maisau ning sing thoram ngarang Bisnupur district ki Wahing Kuman de leba Singpu Kaitel pangthokre thoramasda Panthoi Sindam Sanglen gi sobene ramas fongki maitegi maisau sing na thupki ba numit puning singduna Sanglen asina English sing mo chapan marfu marida ahanbu ina Singum Maisau ning sing thoram pangthokki ba matung makha tarakpo ina thoramasi pangthokpane ana Sindam Sanglen asigi member oiriba TH Premjit na fongdoraki thoramadda resource person kaya amanasu wangangki Imphal West ki Wangoi subdivision thasi ki taramathoida ki Imphal West ki district magistrate na curfew thamkhiba adu ngasi numit jungbu matung pung amadagi numit tang pung manga fawa curfew komthokhi loinen hayeng tang taramapan gi pung manga dagi numidang gi pung manga fawa curfew komthokani hari adu Wangoi subdivision gi mafam singda mi manga dagi hena punba yadaba nung thang amadi saina singbu khulai oina sizinabi yaba polam singdi section sama nifu marigi CRPC gi makhada athingbu thamli hana Imphal West ki district magistrate tokpasi role amana khangalakli Housing asi nomgi sanabagi pauda anisuba lamlai kendra village wise men's open 7-a-side football tournament ki league match singda NSA nongdam amadi SPYC saijang ani draw start ki bagaloina YDCL pungdongbam mai pakre lamlai students Idol Club lamlai ki sanabungda tournament sing asi sanaki ba anisuba league match amada NSA nongdam de SPYC saijang ani na match ki api matamda panjil amamam sanaduna match draw start ki bani tournament sing ahum sub league tana YDCL pungdongbam ki sanaroi telhaibana panjil ani loinana binod khanna amadi mochabi ani na panjil amamam ga chanchinduna CHYUC chalu panjil mari ani da maiti ba piba ngamki mesa sida maiti orba CHYUC chalu gi panjil ani edo maingo amadi manisana ani na chanba ngamki FC lamlai na sin rangarang gi hoki tournament sida team tarani pa na saruk yari hayeng tournament sigi makhata ba league match ani sanaragani Team Taratare na saruk yadun ahanba Cepu Trophy Sports Meet ngasidagi Ukul District ki manung chana laiba Cepu Yawlan Village Public Ground haukre ngasidagi hauduna pangthokpa haukhiba football tournament adu Ukul District ki Deputy Commissioner Rishikesh Modak na haudoki tournament haudokpa marilena Rishikesh Modak na sports meet asina na kayabu masamu faba madi tingjang kaijang daba ohenba ngamgani loinana tournament asidagi afaba sanaroi kya tholaktuna national amadi international thakta represent tawba ngamba oisan haina fongdokhi ngasigi awba match ta Cepu Yawlan Village amadi Mongkot Cepu Village ani gi marakta lamba tawnaki Moreda tha sigi tang mapandagi satharake ahum su peace and harmony summer badminton case prize men's open badminton tournament ngasi loishin kre loishin bagi thoram adu more ward number 4 da leba Indo Myanmar Border Badminton Association indoor hall da pangthoki ngasi gi tournament loishin numit adu da pangthoki ba double gi final match ki champion Sasang amasung Lulun na oiki loishin bagi thoram adu da more gi ADC additional ASP na singba mioi singsu saruk yaki Living Arts Academy Manipuri Thangta Sagolbun Terag Kuntra Humdoi Subu Mapok Kumon Thoram Pangthokre Mapok Kumon Thoram Adu Changangai Uchekon Airport Live Maning Leva NT Theatre Ki Playhouse Hongnem Sangda Academy Asina Sinduna Pangthoki Thoram Adu Ibudo Kurumduna Haudoki Lonan Academy Sigi Laikedru Oza Sing Ayak Pumitamda Laikatuna Ikai Kumnabu Utki Thoramadu ki manung chana academy sida sarit sarat ki mahi tamliba mahiru ki ana thang tagi masana sing khudol tamki loinan academy sida visiting guru oina mahi masing tambiri oza sing amasung academy sigi mahiru sing basu acham khudol pot piduna pungning thogat ki A Pratap Singh Memorial MU Inter-College Men's Football Tournament ngasidagi Biramangol College Saumung da haukre ngasi tournament asigi haudokpagi ahanba match ta Manipur University Kanchipur gi sanaroi sing thieng na lakpadagi DM College of Science ki team da sililang liba organizing committee na walk over pikre organizing committee ki ayaw matung ina ngasi team ani asina friendly match ama sanaki
Matang asoida bulletin asi tension jetreging mangwaidana headlines amuana thamjari. Manipur ke lalong singna government ke warisana gana sansilak labdi maduda siri siri Ravi Shankar se saruk yaba pamia na pongdo ki wapambu Chief Minister Ibobi na taram na okre. Lam gi wahu dagi wangkai hizam ler ki niyam na panthau gi sangle na akaya toy tho lam le sirak liba marala si aran bani hana ima leisem inat loisang na pongdo ratli. Amasung India mari Myanmar ani gi marakal lalol iti ki apal mari tham ngam laga ni hana state asig entrepreneur singna thaza ba thamlak li.